Kurumjari, Image Paodam Ming Tabir Bakwai Punumapu and with the Taranok Sari, Nasigi Maroeba Pau. Uchara Sembada plastic Sinabagim Hutta, they back the Tumbagamba Polam, or the Sinanaba to a packet Pahore Haina, Minister Sam Kumana High. Scientific cultivation on high yielding of rice, bean, black gram, Habasida capacity building program Pantokre. Loyana Rahul Gandhi Party Chief Oibidagi Pam Thadokre. Housing a Sigi Mapumeba Pau Amuk Lobidasi. Ministry gi guideline Amadi Pau Tak Matungina, Uchara Sembada Plastic Sinabagi Mohota, Lebak the Tumbangamba Polam Oina, Sinanaba Tok Packet Pahore, Wapamasi Ngasi, Ngariangi, Nomaiching, Rains the Forest Department Kosonaduna, would have the Forest and Environment Minister T.H. Sam Kumar Fundo Kibani. Malmakata Kibada. Malem ga inga cycle karakli basi ngakthok nanaba amadi Manipur ki Chief Minister na hawdok khiba Green Manipur Mission mapung pan mai pa naba pan namda paksana uchara sing thabani lamdam asida leiriba section khudingma ki mioi singna inga cycle karakli basi ngakthok naba uchara thab mating pangbi bagi damak thagarpa phongdok pagaloina using hinganaba miyam puna hona minasi haina su appeal tawki Uchara Thabatuda Conservator of Forest Central Circle Gi L. Joy Kumar, Nomaizing Range Officer K. Momba, Beat Officer A. Ranbir, Forest Staff Singh, 12 state level Pineapple Festival Gi Pineapple Queen Contest Saruyagadaba participants Singh Saruyaki. Plastic si sinaramase, Tongan ba, Pambay, Sulbuluiba, Magi Kenosi, position the Kanda, the mood replaced Oraga. Uji akhona kana anoba nursery plan sembada madu hore uji leiba hana sei amani semak mayam dudi kudakta plastic sinaba yadena madu hongdo yadabanina masi loi thajang kana anoba uji anoba nursery semba kana de akhona akhoi adum ek ki matungina government of India gi ek ki matungna madu replace do hore Hayeng Ingen Ginini Panba Hindu Lighting Sapasing Char Bakumai Kang Rathajatrana Lakpada Manipur Chief Minister N. Birena Manipur Miam Maru in a Hindu Lighting Chatpa Chilinau Ichali Sing the Yaipa Pautel Pirkli Kumayasina Lakpada Miam Tamoida is for Bunung Siba Tamoy Asibu Sendokpa Apaba Lamchat Sazat Purpu Erasanu Amadi Lamdamasibu Nuayai Papa Sakotpa Ing Tappa Amagan si Chanaba Purp Nava Isor Ibungo Jaganata Tony Hai Ratajatai Kumhain Lakpasida CAF and PD Minister Karam Siam Nasu Manipur Gimiam Purmatu Yai proposal Pirkli Minister Gi Paujal the Palibadi Kumayasina Jad Bijaki Kenabelek Taba Pataba Singbu Man Kiba Nuaya Purapo Erasano Hairi Rent-fed condition for doubling farmers' income under NEI's component ki makhada scientific cultivation on high-yielding varieties of rice, bean, black gram, Habasida, Longni Singi capacity building program among asi Chandel district ki Monchang Panta village the Leiba KBK Chandel gi training hall pangtok ki bagalena Longni Singda Murumarang Yantokre ICAR Indian Institute of Agricultural Biotechnology Ranchi Jharkhand ki makhada Krishi Bigyan Kendra KVK Chandel ICAR Research Complex for NEH Region Manipur Center Imphal Sindar Pangtok Kiba Taramaduda Deputy Commissioner Chandel Krishna Kumar IAS na Athoy Mitunglen ICAR Indian Institute of Agricultural Biotechnology Ranchi Jharkhand ki Director Dr. Tilak R. Sharma ICAR Indian Institute of Agricultural Biotechnology Ranchi Jharkhand ki Nodal Officer Principal Scientist Genetics and Plant Breeding Dr. Vijay Pal Bandana Anina Akademitung Singh ICAR NEH Region Manipur Center Imphal ki Joint Director Dr. O. Megachandra Singhana Tharmapu Oiki KVK Chandel ki Senior Scientist and Head Dr. Deepak Singhasu Daizafamki
KBK Chandel ki scientist sing ate staff sing su saruk yaki lawmi chani rom na saruk yaki ba program aduda khang laba lawmi sing da cha hau phodi rice bean black gram rajma nung hawai maru sprayer na chingba sing su yen thok yairi United Committee Manipur UCM ki taramapan so mapok kumon thorongasi ayuk lampel da leba committee asig office ta pang thok krai Tharmaduda UCM President Sunil Karam, Ankil President P. Saki, Kanglamai President Y. Lerik Laima, UCM Consultative Committee member R.K. Ranendrajit, H. Ibotomi Kuman, Paodam President Yunamcha Dilip Kumar, Nipo President T.H. Manihar, UPF President W. Second Amadi, Akom Lup Kanglai Pak President Sanjit Swarai Samna, President members in Oiki. Tharmaduda President member Oikiba, UCM President Sunil Karam na Fungdoki Bada, Manipur da kunda minari ba pur kanglup kudimak asi chahi lisang sinna nungsi chanana leminara ki haibasi lengraba wapamni adubu hauza thangkhang kayada kanagum pur kanglup kharana nungsi nadarba sungsep tharak paleptri aduna ngasidi ekoi maru na kanano yengna bana kanano haibadu khangdoktuna apunbagi oiba struggle tahodrabadi tunglam chatta Manipur yelomi sing mutkiba yabagi akibaleire United Committee Manipur Sang Silapa Khongjanga Sidi Chahi Taramapan Phare Haiki Mang Makha Tarduna NSCN IM Amadi Bharat Sarkar ga Satarpa Peace Talk Chahi Tarnipan Phung Pharabasu Peace Talk Asina Aikhoida Tangdu Leita Daba Adumak Leiri Apun Bang Saktam Kahen Danaba Honaba Matamda Mite Kaktana Kuki Kaktana Yaroi Apun Bang Wakalo Lamagalona Tena Hodrabadi Tungin Punsirol Leraroi Marmaduna apun bagi connective amaga loina thabak tomina si haiki Chalibata July ahoba namit tang amadagi July taret fauba chathagadoriba banma sok manung chana u chara thabagi drive asi more battalion ki 26 sector Assam Rifles na Forest Department Manipur ko samnarga sinna more area asi sanghana kanna chathari drive asida hauji phawda u chara lising ama henba thakre makhata nasu drive asi chathaki gani hairi ningsing bayabadi ban mahasub asi english ma chamapan yankhai dagi hawdok kibani khangbo kendra gi manung chana leiba samram khulgi oina below poverty line makhada leiba mai phangriba imung humudrada Kendra Sigi Social Worker BJP Manipur Pradesh ki Hanagi Vice President T.H. Jadumanina Saubhagya Scheme ki Makhada Mai Phanganaba ki Damak Mari Lenaba Chik Connection ki Che Chang Singh Ngasi Khunja Singh da Kusina Kray Manipur State Power Distribution Company Limited ki Makhada Mai Phangho Mai Phangadoriba Imung Singh Aduda Connection ki Che Chang Singh Kuchin Naduna Jadumanina Phungdorakpada Go to Village Mission ki Makhada Mamang dasu imung cham kun lomda lemna connection pikre saukhat thorang ki thabak kaya packet piba ki damak honorable chief minister N Birenbu mahana thagat pasu phongdol ke integrated child development scheme ICDS project kaksing gi child development project officer CDPO transfer tawkiba yaroi transfer order khudak takat kadabani haina ngasi ICDS project kaksing gi makhada leiriba angalwadi worker amasung helpers singna ICDS project kaksing office pamangda wakat mipam chatakrai kaksing district ki kaksing paji lekai deleba ICDS project kaksing gi office mamangda chatakiba wakan mipam aduda sarugya rambi angalwadi worker amasung helpers singna pongdorakpada ICDS project kaksing gi CDPO asi yamna toina simtok sinjin tawbibana angalwadi gi worker amasung helpers singi chawkat thaurangi thabak amata ningthina paket pibangamdre Nursing mother, pregnant mother gi paisa angalwadi worker amasung helper singna phangadaba kaya amasu leiri anoba CDPO ama lagadi paisa sing adu phangkidabasu yai aduna CDPO kaksing transfer tawkiba asi pamde angalwadi center chamri mabudra manga leiriba ICDS project kaksing gi CDPO oiriba Milan Kumar na kaksing gi CDPO in charge oina lerik padagi angalwadi worker amasung helper singa tathok tasin tawnaduna awat apa kaya menthok mechin tawnaduna lakli laibak tibadi ikhang khanghaudana Manipur lagakna CDPO Milan Kumar bu transfer order thok pirakpani asigumba apaba CDPO ama transfer tawkhiba asibu yaningda phongdoktuna ngasi ICDS project kaksingi makhada leiba angalwadi worker amasung helper singna wakan mipamasi chathabani
CDPO Kaksingi transfer order asi kudak kakpi gadabani CDPO Milan Kumar Kaksingdagi transfer tha kibaya subya yaro hainasu phongdoraki ngasigi wakat mifam aduda CDPO Kaksing transfer to kibayaroi CDPO Kaksing transfer order kudak kakadabani haiba wakat warhol sing pai bagaloina wakat mifam loisilakpada kholau sing su lauki CDPO do transfer tawbiganu akhoi CDPO se akhoi ga loina bada akhoi gi che chang pregnant mother gi pesa phangadaba nursing mother khoi pesa phangadaba mayam am su leidi adugi pose poji anobu du lagadi akhoi meman ta gi da basu yai aduna maram oiraga akhoi yain khai CDPO se akhoi gi ICDS project gi lengdana thambiu ICDS project gi CDPO se kai gumba lengi bata agadi akhoi su akan ba khunjang khadi akhoi samsin jagani yari ba khai CDPO se akhoi Kaksing ICDS project gi lengdana thambiu Chandel district ki manung chanalaiba Bhomku Darkol village amadi Chalong village ani marakta chayet na bakharat thokliba siga mari lenana tenopal police na Bhomku Darkol village gi kunja singda chathariba thawong asi yaningde haiduna ngasi Chandel district headquarter da leiba DC lamkhai waiting setup miyam wakat mi phangpre anal land jury board na sanduna phamkiba wakat mi pham aduda stop harassing Bhomku Darkol villages. We condemn police commando. We want peace settlement. We demand customary law. Hybrid Chingba, Warol Singh Iba Plekar Singh Paiki. Ex-MLA Nulung Victor Amadi Sangnai Bami Kayasu Wakat Mipamadu the Saruyaki. Anal Land Jury Board ki Court Chairman Victor Cordingna Pongdorapada Handakta Lekidrabak Chalong Village ki ex-chief D. Thamnok Lamkang ki Haksang Lerol Chanpham gi matangda Bhomku Darkol village amasung Chalong village ani marakta nungainadaba khara thorapagi matangda waroisin purakpa yanaba anal kanglop ki civil society gi mioi sing intellectual sing social worker sing village sip sing youth club ki mioi sing yauna apunba mifam ama haukiba tang contract Chandel district headquarters leiba Maha area chiefs association makagi hall da pangthokki meeting adu pangthok ligai manungda tenopal police tenopal Chandel Thobal commando apunba team na meeting hall adu bu koisilaga Bhomku gi khunja sing thiba humba gi thabak chathaduna akaiba peki amadi tenopal police na Bhomku gi khunja kharda FIR panbaga lorina phananaba jun kulumdoi amasung kuntarukta thiba humba gi thabak chatharam ki police ki asigma thawong asi janingde makoina chatharam liba thawong asidamak anal customary law gi matung ina tawpham thokpasing tawgadabani haiba demand wakat mifam asi pambani ngasigi wakat mifam asi loiro matung da rally ama deputy commissioner Chandel gi office phawba chatlaga DC Chandel amasung SP Chandel anida memorandum pisilugani madu phawbada tabi drabari hen kanba kongjang changsilakani haina Victor Cordingna makhatana phongdoraki Board of Secondary Education Manipurna Loba High School Living Certificate Compartmental Examination 2019 ngasi pangthokre punna mahiroi lising mari sumna yankai matoina tampaki center taruk amadi jingi center taret haiba exam asida saruk yari ngasi exam asida Maha Union Higher Secondary School Chandel gi center asidagi miyoi nipan mahut sanduna tharambagi tanthokre Bosem gi flying squad sing semduna haiba exam asida asoi angam amadi aranba pambai sinaba thingnaba gidabak section na yangsin ki ngasi thakiba exam aduda center amadagi mahut silamba thengnaba natna atopa center singdagi pamdaba thodok thokpagi paw letre hairi Among Board of Secondary Education Manipur Bosem and Loba High School Living Certificate Compartmental Examination 2019 exam ngasi Jiribam Center goina Jiribam Higher Secondary School the center oiduna Mairi Hombodra Marine exam thakre examination adu ayuki pung taradagi horga nungtil pung amap daloisin ki Jiribam Higher Secondary School exam center adugi classroom anida exam thaki room number 1 da English ki Mairi mapan mathematics ki amadi science ki na kuntaru amasung room number 2 dana social science ki kulumdoi amadi science ki na taramanga punna mairoi humdramri na exam thaki ngasi exam center aduda exam OC SI invigilator oikiba singna yamna section na yamna ingna chikna amadi santi oina exam than ki hairi
Tayama Charitable Trust Kaksingi Nipalak Suba Foundation Day Thorum Lalu Tang Nipanda Trust ki office ta Ayupun Nipan Makai Ta Matamda Bangtok Lagani Thoramasiga Mari Lena Trust as in Hoki Bachahi Taret Asida School Gi Mahiru Sing Amadi later Lada Sing that Namzo Mating Karapirek Padosu Namit Asida Pigani Chali Bachahi Sikoina later Lada which I think Panglaba Panglabi Taratarukta Aduga Apaba Mahiru Taran with the Mating Pigani Maramasina Tengbang asigi damak lakpigada basina matam chana lakpinaba amadi mahirishna su matam chana masa masagi school uniform da lakpinaba trust ki maketi ki pongdorok paga iroinana toromasida trust ki advisor obiramba naurem gandhar singagi mapunda su ikai kumnaba utpaga loinana khodol tamgani hairi kidney donor kayadagi telephone su internet ki kuthangda cell khonggot aba me ani ngasi chief judicial magistrate Infal is the Putolo Matung Makataba investigation Gidabak Chief Judicial Magistrate Infal is the Nimit Taramani Jelanam Sincray. Nasi Infal is Chief Judicial Magistrate Jelathan Krabami and Yadudi Saha Nawaz Ansari Saikuntramari Apopa Muhammad Rafi Amasu Ayub Saikuntranitoi Apopa Alimuddin Kawi Makoi Animak Delegate Tuan Maham Sindagini Hairi. Saha Nawaz Ansari Nagawad Leba Manipal Hospital Gi Dr. Aman Kawa Amagi Mingda Leba Asigi Tuan ba state singda Leba kidney donor singdagi medical checkup amsung registration ki damakta ni haidna tangkak ani thuna sen khongotlam kibani haiba me yasina kidney donor singdagi senbam singadu ayub haiba me yasigi account thalatuna khongotlam mani me ani yasina asigi mathong asi Imphal East district ki banung chanba khabai soidagi kidney donor amadasu athaduna tangkak ani thuna dapa lising manga chamnga amasung lising ahunga chong Kongot Karba Matunda, Pau Ponaba, Naman Kidabani, Masina Maram Warga, Kabai Swedagi kidney donor Aduna, Gawada Leba, Manipal Hospital direct Pau Matunda, Gawati the Leba, Manipal Hospital gi, Branski Muching Latuna, Saya Sigi Hokiba April Tagi Chechet Kunituida, Hangang Police the Aiba, Gerald Piduna complaint Amatokimani. Complaint adu matung ina hangang police na case ama lokatuna investigation chathar matungda state asigi amadi Rajasthan police ki makok thongba official sing pau founder matungda mamang thagi chachat kuni toida me ani asi pawangam kibani hairi me ani asi mamang thai kun mari da Imphal jarula matungda thangaba nimitta chief judicial magistrate Imphal is the potokuna nimit mapali custodial remand lok thara matung asi court potok laga nimit taramangani jel thagin kibani Imoinu ima na ketil karatuna ima akomnu ima arainu ima ahomnu haina taibang iratuna awat apa laitaba nuai yairi marang kaiba sahongba ngahongba pinabiba ipari chauda chaunaba imom sangnaba iro khonglam chumna ingen kum khaibada taibang chara khaibira muhaina ingen thagi humni panba nimitta ima imoinu ne thongkhiba chawi charabu taibang yek salai pumbada yenduna Irat Tony Thorum Ama, Quirambal, Ima Kaitel, Ima Konsabi, Atiamaru Sidabi, Amadi Ipa, Mate Lampu Ninto, Atiamaru Sidaba, and Infomda, Chaubi Chara, Lulen Matel, Haidang Lerangaluna, Megrup Mera Lana, Irat Tony Thorum, Ingengi, Humni Panbada, Kanglemia, Imot Siduna Tony Gadori. Kaitel, Lining with the Pangtopa, Pawimipam Amada, Lining Amadi Ina Jokatpa, Apunba, Malay. Layam Kanglai Paki, Morang Megasana Haiki, Ingen Tagi, Lagi Masin the Chaubi, Chara Chindabasi, Yam Namarueba, Lagi Masin Sing Manunda, Amani, Taibung Panda Leba Pumba, Chadan Hingbiade, Aduna, Nahan Nong, Malem Lesian Nongda, Salarian, Sidaba Ipana, Namu Taibangbu, Palen Imagi Atoiba, Hiran Quena Chindam Badagi, Taibang Chara, Nongkayu, Haina Taupire, Salarian Ipana Hinga Chaba Yaba, Maram Chamasuna Nipan, Munna Tongduna Chabaya, Maram Cham Supla Nipan, Akaba, Ayakpa, Atumba, Asinba, Oinamba, Ahong Achauya Potoklaba, Ima, Oibi, Nipi, Imoinu, Ahong Chong, Angambi, Imapu, Potoki. Rahul Gandhi Masama Congress ki President Oidre Haiki Bagalona, Mana Pondo Kibda, Congress Party was Seva Tozabasi, Ikai Kunaningaini. Mark Hauzik Congress ki member Amani, Amadi Parliament ki member Amasuni. Anoba Congress President Ama Yamathuna Khalagani Haiki. Congress ki President Oina Lisingni Suna Taramapangi Mikhalda Congress na Mighty Kibaki Director Mahagni. Sahi Nipumapan Surba Rahul Gandhi Haiki
ing lising taramapangi mikhalda maithi kibagi maram Congress ki worker khudimona masan masagi daiktabu khampham thoi mahana makha tana haikibada mahana BJP bu tukat chaba amadi hangoiba leite adubu makhoi India ki the oibu wakhalon adugi mayoktadi lei leipak asigi institutional structure khudum charanaba RSS na khalamba adu mapung phare mikhal haibasi hojik tagidi maming gita orak lagadra khanbada akiba poi sakti pai kiba sida hingsa gi thak hagilakatra chingnai lomi sing naha sing thabak phangriba sing nupi tribal dalit sing amasung masing yamjadaba sing khwaidi hena wargani Anoba chief ama khananaba party ki top decision making body Congress working committee na athubada meeting kauragadabani Nehru Gandhi dynasty dagi nataba mioi amana Congress ki president oiraba yai hainari BJP ki lawmaker amo oiriba North West Delhi dagi karakiba Hans Raj Hans na ngasi Lok Sabha da saying ama thiduna opposition phawdagi thagat pa phangkre Pakistani saying iba Razi after South na iba ghazal ama Hans na thiki Senior Congress leader Sonia Gandhi Machanipa Rahul Gandhi amadi Jammu and Kashmir ki politician Farooq Abdullah yauna Hans Raj Hans bu dex hinduna thagat ki Sufism karino hai matang da Hans na thikiba ghazal adudi aikoina lengoi oirabadi aikoi matam haidu khangdar mangkini aikoina nungsiba lenam oirabadi aikoi mapum punmakta sandokini aikoi di chatliba thawai mirel singni aikoi da ming pigenu atoppa ming kauduna haying aikoi lakini chahiya kai tare surba saisakpa amo oirambadagi rajniti wala amo oirakraba Hans na BJP chief Amit Shah na Jammu and Kashmir ki Sufi Singbu kadai da chatrabage haina angkiba wangi pakum oina Hans na sereng matik adu thekibani hairi hauzik aroibada maroiba pau amu hana pizari u chara sembada plastic sinabagi mohutta lebakta tumbagamba polam oina sinanaba thok packet pa hore haina Minister Sam Kumar haikre scientific cultivation on high yielding of rice bean Black Gram Habsida Capacity Building Program Pangtokre Loinana Rahul Gandhi Congress Party Chief Obedagi Pam Thadokre Ngasigi Damotadi image Paodam Pizo Matang Solution Jare Mam Umukana Kurumjari